September 6 Fogoksaw Ikai Thomjinduna Army gi Bereksing Takai daga nei Kokome Kuki militant sing na Sanjen Lok ta yum mai tharam le ngang khalawai maningdana nongmai amade bom kapsilakre Kuki zo militant sing na matam khara mitay gi yum mai thaba lepluraba matungda ngarang na hongna na khundrak bam AC gi manungsan ba Yandau pokpi gi Sanjen Lok manakta leiba mitay yumjaw ama sangwai amade saksang yaw na mai tharam baga loinana nongmai round khara su kapsilam le Tawdok kasi ngarang nung telpung mariga minute kun lom tarak pada thoki bane. Kun zasing na pongdorok pada yandaw pokpigi Sanjen Lok banakta. Chinga tay na ba mapamda. Angom to ambat sahi humbudragan itoy. Yung maduda lay bane mahaki machanupi ani mayumpan kraba matungda. Haugsik yung maduda matay manaw kaklay bani haire. Kuki militant sing aduna sing dagi nung may kaptu na kumtarak laga yung madu may tharam laba matungda. Makway konglay tuna mapamadu thadok tuna satke. Matungda mapamaduda kun ngak pa sing changsilak tuna makoy buta na duna nong may kapki adubo kuki militant sing aduna hana satkibana nakalani gi marakta sogapan yawki de thawdo kasi thokraba matungda mapam aduda sagwalmang police amade Gorkha regiment ki personnel sing laktuna yengsen ke makoy na searchlight phawba kaptuna thike adubu kuki militant sing adu sing thakta leiba makoy ge bunker da mughan ke Mapam aduda saurakna bunker kuntraga tarit amade miyoi chamaga yangkai dagina chamaga marfu fauba lairamba yai haina kunjasing na phongdorok le yombu tombada phongdorok pada yamna wana sajaba yum asida kuki militant sing na khangogdana nong mai kapsilak padage mahak amasung mahaki loina bigi thawai hingnabagi damak chenthorokhe Manipur laingakna miyambu ngakpi senbi bagi mahutang asi fauba kuki militant sing na mitay yumda attack sathariba se waroisin purak pangamdana laiba se nungaitaba phongdokhe Amarom da ngarang nung telpung mga minute kuntra rom tarak badang moirang PS ki manungsan ba ngang khalawai maning da kuki militant sing na singthak tagi nong may maro yang khairom ga loina na bom su kap tharaki hai re oksong bung awang thang ba ngang khalawai gi maning da kuki militant sing na surasan pulrom dage chinglambi da laklaga nong may kap tharaki ba du da khul ngak pa sing na masa ngak thok na ba khut han khe kuki militant sing na kaplak pa da Indian Army na sizuna ba MM81 bom phawba sizinarakpana kilometer mari rom lapnariba mitay khul mayada takhe ngahan numidang su bom kapsilaktuna khul manakta takhi adubu Sikh regiment na mitay na kablakpani hay na charge tawrokpadage kuki sing na kablakpani hay duna makoy gi kem da pusinduna yanghan khe aduga kuki sing na makata na kablakpadagi Sikh regiment su handorokhe maraksida ngarang ayuk angan bapung mariga minute kuntra rom taba matamda tera khongsang bi maningge singlom thangba nakaldage Kuki militant sing na nong may round kaya kapsilakhe khul ngak pa sing na su handuna kapki adubo misi minati yawki de haire amarom da coordination committee on Manipur integrity kokomi na tha asigi tarukke ayuk pung 12 dagi hauraduna miyam ga khusam na duna fogawsaw ikhai tam da thomjin duna mafam adu da lairagli ba army gi bereksing takthoklegani haina ngarang numidang lamfel da leiba UCM gi office da pangthoki ba pau gi mifam da laukthokre Kokomi gi media coordinator Thoksom Somorendro na wapam asi phongdokladuna hai Fogoksaw ikhai da lairagli ba army gi bereksing asi laukthokna ba takna duna lakhibane bereksing asi Manipur laingak ta mamang thagi kuntra fawbagi manung da laukthokna ba matam thakibane adubu numit asi hendoraklaba fawbada laingang na laukthoroktrabani na Kokomi na miyam ga loina na thomjin duna takthoklegani hai khe numit asi gi khongjang asi ayuk pung 12 tarakpadage khongsan gane Thomjin ba sida miyam na su saruk yabiyo mafam adu da sangsin duna army gi bereksing adu torbungi wang mapauba takthok lugadavane aduga miyam ga khusam na duna sathagadawriba thabak asida thorakpa phafatagi tekchak pumna magna Manipur amasung union laingak na pugadabani hai khe maramde army gi bereksing asi lokthokna ba kokomi na state amasung union laingak ta taksin duna lakhibane adubu laingak ani gi maikei dage thabak oina pangthorok tabana Kokomi na miyam ga khusam na duna takthok lugadavani hai khe